ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ ꯑꯁꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ 8ꯁꯨꯕ ꯁꯔꯨꯛ ꯄꯥꯊꯖꯔꯛꯂꯒꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ, ꯅꯪꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ, ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯦ, ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯛ ꯊꯨꯡꯗꯅꯕ ꯅꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯉꯥꯡꯒꯤ ꯃꯔꯥꯏꯕꯛ ꯄꯥꯏꯗꯅ ꯃꯈꯣꯡ ꯄꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ, ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯌꯦꯟꯁꯥꯡ ꯍꯪꯗꯨꯅ ꯊꯣꯡꯕꯤꯌꯨ, ꯑꯩ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯅꯅꯕ ꯁꯦꯝ ꯀꯣꯝꯂꯥ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯂꯐꯣꯏ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, ꯃꯥꯗꯤ ꯑꯆꯣꯏ ꯑꯄꯥ ꯀꯌꯥ ꯆꯥꯒꯟꯗꯕꯅꯤ, ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯄꯣꯛꯅꯅꯕ ꯚꯤꯇꯥꯃꯤꯟ ꯑꯃꯒ ꯍꯩꯀꯨ ꯈꯔ ꯀꯤꯁꯃꯤꯁ ꯈꯔꯒꯁꯨ ꯌꯥꯎꯕꯤꯔꯛꯎ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤ, ꯃꯩꯐꯨ ꯍꯧꯕꯤꯅꯅꯕ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃꯇꯪꯒ ꯂꯩꯕꯤꯁꯤ꯫ ꯇꯣꯝꯕꯅ, ꯃꯥꯒꯤꯁꯤ ꯔꯨꯇꯤꯟꯗꯤ ꯄꯤꯔꯦ, ꯁꯦꯟꯇꯔ ꯑꯁꯤꯅ ꯀꯗꯥꯋꯥꯏꯗ ꯇꯥꯒꯗꯧꯔꯤꯕꯅꯣ, ꯑꯔꯥꯞꯄ ꯃꯐꯝꯗ ꯇꯥꯔꯛꯂꯕꯗꯤ ꯍꯌꯦꯡꯅꯦ ꯑꯦꯛꯖꯥꯝ ꯊꯤꯟꯕ ꯆꯠꯄꯗ ꯒꯥꯔꯤ ꯆꯤꯟꯕꯅ ꯆꯠꯄꯒ ꯉꯝꯂꯣꯏꯗꯧꯔꯤ ꯄꯣꯠꯅꯤ ꯇꯧꯔꯤꯁꯦ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯕꯥ ꯉꯁꯤꯒꯤ ꯈꯕꯔꯗ ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯌꯥꯎꯔꯦ, ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯥꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ, ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ, ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔ ꯑꯗꯣ ꯄꯨꯔꯛꯎ, ꯁꯦꯟꯇꯔ ꯀꯗꯥꯋꯥꯏꯗ ꯇꯥꯔꯕꯒꯦ ꯌꯦꯡꯁꯤ꯫ ꯔꯣꯜ ꯅꯝꯕꯔ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯊꯪ ꯃꯊꯪ ꯄꯥꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯤꯗ ꯂꯩꯔꯦꯍꯦ, ꯋꯥꯡꯈꯩ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯥꯔꯦꯍꯦ꯫ ꯔꯥꯙꯥꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯦꯗ, ꯃꯈꯣꯏꯕꯥꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯊꯥꯞꯄ ꯂꯝꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯖꯔꯝꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯑꯅꯛꯄ ꯃꯐꯝꯗ ꯇꯥꯍꯟꯕꯤꯔꯛꯂꯦ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯁꯤ ꯑꯣꯏꯔꯗꯤ ꯃꯃꯥ, ꯈꯣꯡꯅ ꯆꯠꯂꯕꯁꯨ ꯁꯥꯏꯀꯜꯅꯕꯨ ꯆꯠꯂꯕꯁꯨ ꯏꯌꯥ ꯌꯥꯔꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯅꯪ ꯅꯊꯟꯇ ꯆꯠꯄ ꯕꯕꯥꯅ ꯊꯤꯟꯕꯤꯒꯅꯤ, ꯒꯨꯂꯤ ꯆꯥꯕꯁꯤꯡꯅ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯝꯒꯅꯤ, ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯄꯤꯔꯛꯄꯗꯒꯤ ꯍꯥꯟꯅ ꯄꯥꯔꯝꯕ ꯆꯥꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅ ꯄꯥꯕ ꯍꯧꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕꯗꯤ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯨꯝꯂꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯅꯕ ꯇꯧꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3ꯗ ꯍꯧꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ, ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕꯅ ꯅꯣꯡꯃꯇ ꯃꯤꯒꯤ ꯃꯆꯥꯒꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯪꯅꯕ ꯍꯥꯏꯅꯕ ꯂꯩꯈꯤꯗꯦ, ꯑꯩꯅ ꯃꯥꯒꯤ ꯇꯧꯈꯤꯕ ꯍꯥꯏꯕꯕꯨ ꯆꯥꯅ ꯊꯛꯅꯕ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯕ, ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯩꯐꯨ ꯊꯥꯒꯠꯄꯤꯕ, ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯕ ꯑꯁꯤꯇꯅꯤ, ꯍꯌꯦꯡꯗꯤ ꯏꯕꯨꯡꯉꯣ ꯑꯦꯛꯖꯥꯝ ꯍꯧꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯥꯊꯕ ꯇꯝꯃꯨ, ꯍꯦꯟꯅ ꯄꯥꯈꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯍꯥꯜꯃꯈꯩ ꯅꯪꯅ ꯄꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯃꯛ ꯍꯪꯂꯛꯀꯗꯕ ꯉꯥꯛꯇꯅꯤ, ꯑꯇꯣꯞꯄ ꯑꯣꯖꯥꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯇꯧꯔꯨꯒꯅꯨ, ꯅꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ, ꯀꯔꯤꯒꯨꯝꯕꯗ ꯀꯣꯏꯁꯟ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯕꯁꯨꯅꯦ ꯇꯥꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯍꯪꯉꯨ, ꯃꯈꯣꯏꯅ ꯅꯪꯒꯤ ꯈꯪꯗꯕ ꯑꯗꯣ ꯈꯪꯅꯅꯕ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯀꯅꯤ꯫ ꯃꯃꯥ ꯍꯌꯦꯡꯗꯤ ꯄꯔꯤꯈꯥꯅꯤꯅ ꯏꯔꯨꯖꯕ ꯅꯪꯂꯔꯣꯏ, ꯑꯗꯨꯅ ꯉꯁꯤ ꯐꯖꯅ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒꯦ, ꯂꯨꯊꯣꯛꯂꯣ ꯂꯨꯊꯣꯛꯂꯣ, ꯃꯃꯥ ꯂꯥꯏꯗꯅꯦ ꯏꯆꯥꯒꯤ ꯄꯔꯤꯈꯥꯒꯤꯗꯃꯛꯇ ꯙꯨꯞ ꯃꯩꯔꯥ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯝꯂꯒꯦ, ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯣꯏꯔꯒꯅꯦ ꯆꯪꯂꯛꯇꯨꯅ ꯅꯪꯁꯨ ꯈꯨꯔꯨꯝꯖꯔꯔꯣ, ꯅꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯕꯣꯔꯒ ꯂꯣꯏꯅꯅ ꯄꯤꯕꯤꯔꯛꯈꯤꯕ ꯀꯂꯝ ꯑꯗꯣ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯀꯠꯆꯔꯗꯨꯅ ꯏꯃꯥꯅ ꯅꯆꯥꯒꯤ ꯂꯥꯏꯌꯦꯡꯗ ꯇꯣꯡꯕꯤꯗꯨꯅ ꯑꯀꯥꯎ ꯄꯔꯩ ꯆꯜꯍꯟꯕꯤꯒꯅꯨ, ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯒꯦ ꯍꯥꯏꯅꯁꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯕ ꯍꯧꯒꯗꯕꯅꯤ꯫ ꯇꯥꯡ 13 ꯊꯥ 2 ꯏꯪ 2020 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ, ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ, ꯆꯔꯥꯡꯅꯩ ꯄꯨꯛꯅꯤꯡꯁꯦ, ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦ, ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯪꯂꯤꯁꯁꯨ ꯊꯣꯛꯂꯤ, ꯉꯟꯇꯥ ꯍꯧꯒꯠꯆꯔꯗꯨꯅ ꯔꯥꯙꯥ ꯃꯆꯥꯒꯤ ꯄꯤꯖꯅꯅꯕ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯏꯕꯦꯟ ꯏꯙꯧ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯀꯣꯔꯧ ꯏꯄꯥꯒꯤ ꯄꯨꯝꯅꯃꯛꯀꯤ ꯙꯨꯞ ꯃꯩꯔꯥ ꯀꯠꯆꯔꯗꯨꯅ ꯃꯆꯥꯕꯨ ꯈꯨꯔꯨꯝꯍꯜꯂꯦ, ꯃꯈꯣꯏ ꯕꯥꯁꯨ ꯒꯦꯠ ꯍꯥꯡꯗꯨꯅ ꯃꯆꯥꯕꯨ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯈꯔꯦ, ꯔꯥꯙꯥꯅ ꯄꯦꯔꯨꯛ ꯃꯅꯥ 3ꯗ ꯈꯣꯏꯍꯤ ꯂꯨꯞꯂꯗꯨꯅ ꯑꯣꯡ ꯊꯥꯔꯒ ꯄꯤꯖꯔꯤ, ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯂꯕ ꯂꯥꯏꯋꯥꯅꯤ ꯐꯥꯈꯤꯕ ꯄꯔꯥ ꯑꯗꯣ
ꯀꯥꯎꯗꯅꯕ ꯄꯤꯖꯕꯅꯤ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯏꯁꯣꯔ ꯄꯨꯝꯅꯃꯛꯄꯨ ꯊꯧꯅꯤꯖꯕꯒ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯄꯣꯛꯄꯤ ꯄꯂꯦꯝꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯔꯥꯙꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ, ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯌꯥꯅ ꯆꯤꯛꯂꯤ꯫ ꯏꯆꯥꯅ ꯐꯥꯖꯕ ꯄꯔꯥ ꯄꯨꯝꯅꯃꯛ ꯏꯗꯨꯅ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ ꯍꯥꯏꯅꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ 3ꯂꯛ ꯅꯥꯟꯊꯕꯤꯔꯤ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯕꯥꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯊꯤꯜꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯃꯊꯛꯇ ꯇꯥꯍꯧꯔꯦ, ꯑꯗꯨꯅꯗꯨꯝ ꯐꯔꯦ, ꯏꯪꯅ ꯆꯤꯛꯅ ꯏꯕ ꯌꯥꯔꯅꯤ꯫ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯃꯤꯒꯗꯤ ꯂꯩꯕ ꯎꯔꯛꯄ꯭ꯔꯥ? ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯎꯔꯛꯇꯦ, ꯌꯥꯝꯅ ꯆꯦꯛꯁꯤꯜꯍꯧꯏ, ꯃꯅꯨꯡꯗꯒ ꯃꯤꯇꯣꯞ ꯑꯃꯠꯇ ꯆꯪꯍꯟꯗꯦ꯫ ꯔꯥꯙꯥꯅ, ꯌꯥꯝꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ, ꯃꯌꯥꯝꯅ ꯂꯥꯡꯁꯤꯟꯕꯤꯔꯕꯗꯤ ꯃꯀꯣꯛ ꯆꯥꯏꯈꯤꯒꯅꯤ ꯄꯥꯈꯠꯆꯔꯝꯕꯅꯤ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯂꯧꯔꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯄꯥꯟꯗꯒꯤ ꯒꯥꯔꯤ ꯍꯣꯔꯟ ꯈꯣꯡꯂꯛꯂꯤ꯫ ꯔꯥꯙꯥꯅ ꯒꯦꯠ ꯍꯥꯡꯗꯣꯛꯂꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯖꯩ, ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯥꯏꯊꯣꯡꯗꯤ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯄꯗꯤ ꯎꯏ, ꯅꯨꯡꯉꯥꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤꯁꯦ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯥꯅ ꯈꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯔꯥꯙꯥꯅ ꯃꯆꯥꯗ ꯍꯪꯖꯩ, ꯀꯔꯝ ꯇꯧꯔꯛꯏ, ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ? ꯃꯃꯥ ꯂꯣꯏꯅꯗꯤ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯗ ꯕꯦꯒ ꯆꯥꯕ ꯃꯤ ꯈꯔꯒꯤ ꯁꯤꯠ ꯑꯗꯣ ꯍꯥꯡꯕ ꯑꯗꯨꯗ ꯆꯦ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯧꯈꯠꯈꯤꯕꯗꯒꯤ ꯆꯦꯛ ꯇꯧꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯊꯣꯛꯄꯒ ꯑꯣꯏꯕꯅꯦ, ꯈꯔꯁꯨ ꯄꯥꯈꯠꯂꯦ, ꯈꯔ ꯐꯖꯅ ꯈꯨꯝꯂꯒꯦ ꯈꯜꯂꯨꯕꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯆꯦꯛꯁꯤꯟꯅ ꯏꯔꯨꯕꯅꯤ, ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯅꯪꯍꯧꯗꯕꯅꯤ, ꯃꯇꯨꯡꯗꯗꯤ ꯅꯪꯅꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯔꯥꯙꯥꯅ, ꯅꯐꯤ ꯅꯔꯣꯜ ꯑꯗꯣ ꯍꯣꯡꯗꯣꯛꯂꯣ, ꯉꯁꯥꯏꯁꯨ ꯄꯥꯈꯠꯇꯨꯅꯅꯦ ꯆꯥꯛ ꯏꯆꯥ ꯆꯥꯈꯤꯗꯦ꯫ ꯃꯃꯥ ꯌꯦꯔꯨꯝ ꯍꯧꯕꯤꯔꯝꯂꯒꯦ, ꯆꯥꯛ ꯆꯥꯊꯣꯛꯑꯔꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯆꯥꯛ ꯆꯥꯅ ꯃꯃꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯥꯠꯅꯤ, ꯕꯣꯔꯗꯀꯤ ꯃꯤ ꯑꯃꯨꯛ ꯂꯥꯛꯏ, ꯗꯦꯁꯥꯝꯒꯤ ꯃꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯔꯥꯙꯥꯅ ꯂꯥꯏ ꯀꯠꯂꯨꯕ ꯁꯦꯝ ꯀꯣꯝꯂꯥ ꯑꯗꯣ ꯈꯣꯛꯂꯒ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤ꯫ ꯃꯊꯪꯒꯤꯗꯤ ꯀꯔꯤ ꯁꯕꯖꯦꯛ ꯊꯣꯛꯏ? ꯉꯁꯤꯒꯤꯗꯤ ꯏꯆꯥ ꯋꯥꯔꯝꯂꯒꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ, ꯇꯥꯡ 22ꯗ ꯁꯥꯏꯟꯁ ꯊꯣꯛꯏ ꯃꯃꯥ꯫ ꯄꯣꯊꯥꯕꯒ ꯌꯥꯕ ꯅꯠꯇꯦ, ꯄꯥꯔꯨꯔꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯃꯃꯥ꯫ ꯄꯨꯡ 9 ꯇꯥꯔꯦ, ꯑꯩ ꯇꯨꯝꯂꯨꯔꯗꯕꯅꯤ꯫ ꯇꯨꯝꯂꯨꯔꯣ, ꯅꯪꯁꯨ ꯇꯨꯝꯂꯕꯅꯤꯅ꯫ ꯃꯃꯥꯁꯨ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯔꯦ, ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ꯫ ꯇꯥꯡ 22 ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯁꯨ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯏꯗꯨꯅ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯐꯖꯅ ꯏꯔꯤ꯫ ꯏꯕ ꯂꯣꯏꯔꯗꯨꯅ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯦꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 2ꯗ ꯇꯥꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯆꯦ ꯑꯗꯣ ꯁꯤꯟꯅꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯑꯗꯣ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ, ꯀꯣꯏꯁꯟ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯕꯨ ꯅꯨꯡꯉꯥꯏꯖꯈꯤ, ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯅꯦ ꯈꯪꯗꯕꯀ ꯌꯥꯎꯔꯛꯂꯕꯗꯤ ꯅꯪꯅ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ, ꯅꯈꯣꯏ ꯄꯨꯟꯅ ꯄꯥꯁ ꯇꯧꯃꯤꯟꯅꯅꯕ꯫ ꯆꯠꯂꯣ, ꯃꯊꯪꯒꯤ ꯑꯃꯨꯛ ꯀꯟꯅ ꯄꯥꯖꯔꯨꯔꯣ꯫ ꯇꯥꯡ 22 ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥ, ꯏꯔꯨ ꯏꯁꯦꯡ ꯇꯧꯊꯣꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯒꯦ, ꯂꯨꯊꯣꯛꯂꯨꯔꯣ, ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯖꯣꯝꯇꯃꯛ ꯆꯥꯏꯊꯗꯨꯅ ꯂꯨꯔꯣ, ꯀꯨꯏꯅꯒ ꯂꯨꯔꯨꯒꯅꯨꯀꯣ, ꯅꯥꯅꯤꯀꯣ, ꯅꯥꯔꯕꯗꯤꯅꯦ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯒꯤꯁꯨ ꯆꯥꯎꯅ ꯀꯠꯂꯔꯣꯏ, ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯀꯠꯅꯅꯕ ꯃꯃꯥꯅ ꯄꯣꯠꯂꯝ ꯄꯨꯝꯕ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯕꯒꯤ ꯑꯌꯦꯛꯄ ꯃꯤꯔꯦꯟꯕꯨ ꯄꯨꯊꯣꯛꯆꯔꯗꯨꯅ ꯇꯨꯜꯁꯤꯕꯣꯡꯗ ꯉꯝꯖꯕ ꯄꯣꯠꯂꯝ ꯘꯣꯠꯀ ꯂꯣꯏꯅꯅ ꯀꯠꯆꯔꯤ꯫ ꯃꯆꯥꯒꯤ ꯑꯦꯛꯖꯥꯝꯗ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯀꯣꯛ ꯊꯣꯡꯅ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯊꯧꯅꯤꯖꯔꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯗꯨꯗ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯑꯌꯦꯛꯄ ꯃꯃꯤꯒꯤ ꯁꯛꯇꯝ ꯊꯦꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯙꯨꯞ ꯃꯩꯔꯥ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝꯗ ꯏꯔꯨꯒꯗꯕ ꯀꯂꯝ ꯑꯗꯨꯕꯨꯁꯨ ꯈꯨꯔꯨꯝꯗꯨꯅ ꯀꯠꯆꯔꯤ꯫ ꯇꯣꯝꯕ, ꯑꯉꯥꯡ ꯑꯗꯣ ꯅꯥꯔꯅꯤ, ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯣ ꯈꯔ ꯄꯣꯊꯥꯍꯜꯂꯨꯅꯦ, ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅꯁꯨ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯕꯥꯅ ꯋꯥꯃꯜꯂꯅꯤ, ꯅꯥꯒꯅꯤ, ꯈꯔ ꯄꯣꯊꯥꯔꯣꯅ꯫ ꯃꯃꯥ,
ꯂꯥꯏꯔꯤꯛ 3 ꯁꯨꯕꯅꯤꯅꯅꯦ ꯄꯥꯕ ꯅꯪꯗꯕꯗꯒꯤ ꯃꯤ ꯌꯥꯝꯅ ꯐꯦꯜ ꯑꯣꯏꯅꯕ ꯁꯕꯖꯦꯛꯅꯤ, ꯄꯥꯗꯕ ꯌꯥꯗꯗꯨꯅ ꯄꯥꯔꯤꯕꯅꯤ꯫ ꯇꯥꯡ 25 ꯁꯣꯁꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯀꯔꯝ ꯇꯧꯔꯛꯏ, ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ? ꯃꯃꯥ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯄꯨꯡ 11 ꯇꯥꯕꯗ ꯏꯕ ꯂꯣꯏꯔꯦ, ꯀꯔꯤꯅꯣ ꯉꯟꯅ ꯂꯣꯏꯃꯜꯂꯤꯗ ꯍꯥꯏꯗꯅꯅꯦ ꯆꯦꯛ ꯇꯧꯔꯨꯕꯗꯗꯤ ꯅꯝꯕꯔ 5 ꯄꯤꯕ ꯑꯃꯒ 3 ꯄꯤꯕ ꯑꯃꯒ ꯋꯥꯠꯂꯝꯗꯅ ꯑꯃꯨꯛ ꯏꯔꯝꯃꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯉꯁꯤꯒꯤ ꯒꯥꯔꯗ ꯇꯥꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯔꯦꯡ 1 ꯇꯥꯕ ꯂꯝꯉꯥꯟꯕꯗꯣ ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯛꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯅꯈꯣꯏ ꯑꯅꯤ ꯀꯣꯆꯤꯡ ꯇꯝꯃꯤꯟꯅꯕꯗ ꯀꯅꯥꯅ ꯍꯦꯟꯅ ꯅꯝꯕꯔ ꯐꯪꯕꯒꯦꯅꯦ? ꯃꯥꯒ ꯑꯩꯒ ꯏꯍꯦꯟ ꯍꯦꯟꯅꯗꯦ꯫ ꯃꯥꯅ ꯈꯔ ꯍꯦꯟꯕ ꯁꯕꯖꯦꯛꯁꯨ ꯌꯥꯎꯏ, ꯑꯩꯅ ꯈꯔ ꯍꯦꯟꯕ ꯑꯗꯨꯝ ꯌꯥꯎꯏ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯝꯉꯥꯟꯕꯗ ꯑꯁꯥ ꯊꯝꯕꯒꯨꯝꯅ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯅꯍꯥꯛꯄꯨꯁꯨ ꯑꯁꯥ ꯊꯝꯂꯤꯕꯅꯤ꯫ ꯇꯣꯝꯕ: ꯑꯉꯥꯡꯗꯤ ꯀꯣꯏꯁꯟ ꯅꯨꯡꯉꯥꯏꯔꯛꯏ ꯍꯥꯏꯕ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯈꯔꯗꯤ ꯃꯃꯥꯗ ꯀꯣꯏꯁꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯦꯅꯤꯡ ꯇꯝꯍꯧꯏ꯫ ꯃꯥꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯕꯖꯦꯛ ꯈꯔꯗꯤ ꯂꯦꯇꯔ ꯆꯠꯂꯕ ꯌꯥꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯅ: ꯐꯩ, ꯅꯈꯣꯏꯅꯗꯤ ꯑꯗꯨꯝꯅ ꯑꯁꯥ ꯇꯧꯔꯤꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯄꯗ ꯐꯠꯇꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯆꯦ ꯌꯦꯡꯕ ꯌꯥꯎꯔꯨꯕꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ꯫ ꯆꯦ ꯑꯌꯦꯡꯃꯟ ꯌꯥꯝꯗꯕꯒꯤ ꯕꯤꯠ ꯂꯩꯅ ꯌꯦꯡꯗꯦ, ꯈꯣꯔꯤ ꯈꯔ ꯈꯣꯠꯂꯒ ꯇꯣꯛꯏ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯔꯕꯁꯨ ꯅꯝꯕꯔ ꯊꯕꯠ ꯀꯛꯂꯤꯕꯅꯤ ꯍꯥꯏꯅꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯆꯦ ꯌꯦꯡꯕꯗꯒꯤ ꯍꯧꯅ ꯆꯦꯟꯗꯨꯅ ꯐꯥꯁ ꯇꯥꯅꯅꯕ ꯆꯦꯟꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯗ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯝꯕꯔ ꯐꯪꯗꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯁꯥꯅ ꯍꯩꯅ ꯆꯠꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯁꯥꯅ ꯑꯁꯥ ꯆꯥꯎꯅ ꯈꯜꯂꯨꯔꯒ ꯍꯌꯦꯡ ꯅꯝꯕꯔ ꯌꯥꯝꯅ ꯐꯪꯗ꯭ꯔꯕꯗꯤ ꯑꯁꯥ ꯀꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯗꯤ ꯄꯥꯁ ꯇꯧꯔꯒ ꯂꯣꯏꯔꯦꯗ ꯏꯄꯥꯒꯤꯗꯤ꯫ ꯔꯥꯙꯥꯅ ꯒꯦꯠ ꯋꯥꯡꯃꯗꯒꯤ ꯈꯕꯔ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯄꯥꯔꯨꯏ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯅꯨꯄꯤꯃꯆꯥ ꯑꯃꯗꯒꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯆꯞ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯟꯁꯔ ꯌꯥꯎꯅ ꯐꯥꯒꯠꯈꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯍꯪꯕꯗ ꯃꯕꯨꯡꯅ ꯁꯦꯝꯂꯒ ꯃꯌꯨꯝꯗꯒꯤ ꯄꯤꯔꯛꯄꯅꯤ ꯈꯨꯝꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯦ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯃꯃꯥ ꯅꯍꯥꯟꯅꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯃꯨꯁꯂꯤꯝ ꯃꯃꯥ ꯑꯗꯣ ꯂꯤꯂꯣꯡꯗꯒꯤ ꯅꯤꯉꯣꯜꯅꯦ, ꯃꯃꯥꯅꯅꯦ ꯃꯌꯨꯝꯗ ꯀꯧꯔꯛꯄꯗꯒꯤ ꯆꯠꯂꯨꯔꯒ ꯂꯧꯔꯨꯕꯅꯤ ꯍꯥꯏꯅꯁꯨ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯁꯤꯒꯤꯁꯤ ꯑꯐꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯍꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯉꯣꯟꯗꯗꯤ ꯌꯦꯡꯍꯜꯂꯨꯅꯨ, ꯃꯥꯗꯤ ꯂꯣꯏꯅ ꯐꯥꯔꯒ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯌꯦꯡꯍꯧꯕꯗ ꯀꯣꯏꯁꯟꯁꯤꯡ ꯑꯗꯣ ꯁꯕꯖꯦꯛ 70% ꯃꯨꯛꯇꯤ ꯌꯥꯎꯔꯦ꯫ ꯁ꯭ꯀꯨꯜꯅ 20 ꯑꯃ ꯄꯤꯕ ꯑꯗꯨꯒꯗꯤ ꯂꯦꯇꯔ ꯃꯥꯔꯛꯇꯤ ꯃꯈꯣꯏꯅ ꯐꯪꯒꯗꯕꯁꯤ꯫ ꯔꯥꯙꯥꯅ: ꯑꯗꯨꯗꯤ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯏꯔꯒ ꯄꯨꯔꯛꯇꯨꯅ ꯁꯤꯜꯂꯤꯕ꯭ꯔꯥ? ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ: ꯅꯠꯇꯦ, ꯁꯤꯟꯕꯀꯗꯤ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯔꯦꯡ 1 ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯁꯦꯟ ꯇꯥꯟꯕꯔꯣꯝꯗ ꯆꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯁꯤꯜꯂꯦ꯫ ꯃꯥꯅ ꯄꯔꯥ ꯑꯗꯣ ꯐꯥꯔꯒ ꯂꯥꯛꯄꯗꯤ ꯃꯥꯜꯂꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯁꯤꯟꯅꯕ ꯑꯗꯨ ꯎꯔꯒ ꯃꯌꯨꯝꯗꯒꯤ ꯗ꯭ꯔꯣꯕꯤꯟ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯣꯠ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯁꯥꯟꯅꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯝꯅ ꯐꯥꯍꯜꯂꯤꯕꯅꯣ? ꯀꯣꯏꯁꯟ ꯁꯣꯂꯤꯠ ꯐꯪꯂꯤꯕꯗꯤ ꯑꯩꯅꯤꯅꯦ꯫ ꯄꯥꯎ ꯑꯗꯨꯗꯒꯤ ꯆꯦꯛꯁꯤꯟꯈꯤꯕꯅ ꯉꯁꯤ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯈꯣꯏ ꯀꯣꯏꯁꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯏꯗꯗꯨꯅ ꯀꯂꯝ ꯆꯤꯛꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯏꯄꯦꯝꯃ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯏꯆꯥꯕꯨ ꯅꯥꯗꯅꯕ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯂꯣꯏꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯑꯦꯛꯖꯥꯝ ꯍꯟꯅꯤꯒ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯇꯣꯝꯕꯅ: ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯣꯆꯤꯡ ꯇꯧꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯕꯣꯔꯗꯤꯡ ꯁꯥꯗꯨꯅ ꯊꯝꯂꯤꯌꯦ꯫ ꯑꯉꯥꯡꯒꯤ ꯃꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯗ ꯁꯕꯖꯦꯛ ꯑꯃ ꯂꯦꯇꯔ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 15,000 ꯄꯤꯔꯩ ꯍꯥꯏꯔꯤꯅꯦ꯫
ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯁꯨꯅꯦ ꯀꯣꯏꯁꯟ ꯂꯩꯔꯒ ꯇꯥꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔ ꯃꯥꯜꯂꯦ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔ ꯐꯩ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯌꯥꯝꯅ ꯂꯥꯛꯅꯅꯕ ꯍꯟꯗꯛꯇꯁꯨ ꯑꯣꯖꯥ ꯑꯃ ꯐꯥꯔꯨꯕꯒꯤ ꯄꯥꯎ ꯂꯩꯈꯤꯕ ꯑꯗꯨꯅꯤ ꯇꯥꯡ 28 ꯍꯣꯝ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯂꯨꯛ ꯃꯥꯡꯗ ꯐꯝꯂꯔꯦ ꯃꯃꯥ ꯆꯥꯛꯇ ꯁꯝ ꯌꯥꯎꯔꯦ ꯉꯁꯤꯗꯤ ꯀꯣꯏꯁꯟ ꯅꯨꯡꯉꯥꯏꯔꯔꯣꯏ ꯔꯥꯙꯥꯅ ꯀꯗꯥꯏꯗ ꯌꯥꯎꯔꯤꯕꯅꯣꯅꯦ ꯆꯥꯛꯀꯤ ꯃꯊꯛꯇ ꯌꯥꯎꯔꯦ ꯑꯗꯨ ꯄꯥꯏꯔꯨꯔꯅꯨ ꯃꯃꯥ ꯆꯥ ꯑꯃ ꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯆꯥꯔꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯪꯒꯤ ꯉꯁꯤꯒꯤ ꯁꯕꯖꯦꯛꯇꯣ ꯑꯁꯣꯏꯕ ꯈꯔ ꯂꯩꯒꯅꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯂꯥꯏꯅ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯤꯕꯅꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯒꯅ ꯏꯔꯝꯃꯨ ꯇꯣꯝꯕ ꯑꯉꯥꯡ ꯊꯤꯜꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯤ ꯔꯥꯙꯥꯅ ꯃꯈꯣꯏꯕꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯉꯁꯥꯏ ꯂꯥꯏꯅꯤꯡꯊꯧꯒꯤ ꯙꯨꯞ ꯃꯩꯔꯥ ꯀꯠꯄꯗ ꯃꯩ ꯑꯗꯣ ꯄꯦꯛ ꯄꯦꯛ ꯌꯥꯝꯅ ꯀꯥꯞꯄꯤ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯗꯅꯦ ꯁꯝ ꯌꯥꯎꯔꯝꯗꯨꯅ ꯆꯥꯛ ꯑꯃ ꯁꯤꯟꯗꯨꯅ ꯄꯤꯖꯈꯤꯕꯅꯤ ꯀꯔꯝ ꯇꯧꯔꯝꯗꯣꯏꯅꯣ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ ꯅꯪꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯕꯤꯠ ꯂꯩꯇꯦꯍꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯕꯥꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯀꯔꯝ ꯇꯧꯔꯝꯂꯕꯒꯦ ꯃꯃꯥ ꯂꯣꯏꯅꯗꯤ ꯈꯨꯝꯂꯝꯃꯤ ꯀꯣꯏꯁꯟ ꯑꯗꯣ ꯃꯆꯥ ꯑꯃ ꯑꯅꯤꯗꯤ ꯑꯩꯅ ꯁꯥꯖꯤꯟꯗꯨꯅ ꯏꯔꯝꯂꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯔꯥꯙꯥꯅ ꯍꯣꯏꯗ ꯐꯔꯦ ꯃꯆꯥ ꯑꯗꯨ ꯈꯛꯄꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯒꯦ ꯉꯁꯥꯏꯒꯤ ꯁꯈꯤꯅꯥ ꯄꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯃꯥꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯨꯔꯦ ꯐꯔꯦ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯑꯗꯨꯒꯅꯦ ꯁꯦꯝ ꯀꯣꯝꯂꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯃꯇꯨꯡꯒꯤꯗꯤ ꯁꯨꯇꯤ ꯁꯥꯡꯅ ꯂꯩꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯣ ꯃꯇꯨꯡꯗ ꯊꯣꯛꯀꯗꯕ ꯁꯕꯖꯦꯛꯇꯤ ꯏꯆꯥꯅ ꯍꯩꯅꯖꯕꯤ ꯁꯕꯖꯦꯛ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯪꯀꯒꯤꯗꯤ ꯁꯨꯇꯤ ꯁꯥꯡꯅ ꯂꯩꯕꯅꯤꯅ ꯂꯣꯏꯅ ꯅꯪꯒꯅꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤꯗꯤ ꯅꯣꯡꯃꯇ ꯁꯨꯇꯤ ꯐꯪꯉꯦ ꯑꯗꯨꯅ ꯉꯁꯤꯁꯤꯃꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯣꯏꯅ ꯄꯥꯔꯒꯦ ꯇꯧꯕꯅꯤ ꯔꯥꯙꯥꯅ ꯏꯍꯦ ꯉꯁꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯥꯔꯣ ꯃꯃꯥ ꯒ꯭ꯂꯨꯀꯣꯁ ꯁꯦꯝꯕꯤꯔꯨꯔꯒꯦ ꯇꯥꯡ 3 ꯑꯪꯀ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯣꯆꯤꯡꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯣꯏꯅ ꯍꯪꯂꯛꯑꯦ ꯕꯣꯔꯗꯀꯤ ꯃꯤ ꯗꯦꯁꯥꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯆꯦ ꯑꯃꯁꯨ ꯂꯧꯔꯒ ꯏꯔꯝꯃꯤ ꯅꯃꯥꯟꯅꯕ ꯑꯇꯩꯁꯨ ꯆꯦ ꯂꯧꯅꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯦꯡꯛ 1ꯗꯨꯒ ꯑꯩꯒꯗꯅꯤꯗ ꯂꯧꯔꯤꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯕ ꯁꯕꯖꯦꯛ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯍꯩ ꯃꯍꯤꯒꯁꯦ ꯂꯣꯟꯅꯒ ꯊꯛꯂꯨꯅꯨꯀꯣ ꯄꯔꯤꯈꯥ ꯂꯣꯏꯔꯒꯅꯦ ꯊꯛꯅꯅꯕ ꯃꯃꯥꯅ ꯌꯥꯝꯅ ꯂꯩꯕꯤꯒꯅꯤ ꯏꯆꯥꯒꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯃꯃꯥ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯦꯀꯣ ꯍꯟꯗꯛꯇꯤ ꯌꯥꯎꯁꯪ ꯅꯨꯡꯉꯥꯏꯔꯅꯤ ꯏꯆꯥꯒꯤ ꯄꯔꯤꯈꯥ ꯂꯣꯏꯔꯕꯅꯤನ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯀ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯗꯤ ꯇꯥꯡ 5 ꯃꯩꯇꯩ ꯃꯌꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯃꯩꯇꯩ ꯃꯌꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯤ ꯕꯣꯔꯗꯀꯤ ꯃꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯗꯦꯁꯥꯝꯒꯤꯁꯨ ꯚꯦꯟ ꯑꯃ ꯄꯤꯛ ꯊꯟꯅ ꯂꯥꯛꯇꯨꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯄꯨꯝꯅꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯃꯃꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯒꯥꯔꯗ ꯇꯥꯔꯤꯕ ꯑꯣꯖꯥ ꯑꯗꯣ ꯃꯥꯒꯤꯗꯤ ꯉꯁꯤꯁꯦ ꯑꯣꯞ ꯂꯩꯕꯖꯥꯠꯅꯦ ꯑꯗꯨꯗ ꯑꯣꯖꯥ ꯑꯃ ꯂꯥꯛꯇꯕꯗꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯥꯅ ꯁꯥꯎꯕꯁꯤ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯁꯥꯎꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯏꯗꯕꯗꯤ ꯈꯔꯕꯨ ꯐꯩꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯅ ꯏꯗꯕ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯍꯟꯅꯤꯡꯗꯨꯅ ꯁꯦꯟ ꯀꯌꯥ ꯆꯪꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯑꯃꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯗꯦ ꯍꯥꯏꯕꯇ ꯈꯥꯛꯏ ꯍꯥꯏꯖꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯤ ꯌꯥꯝꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯦ ꯃꯃꯥ ꯑꯣꯖꯥꯁꯤꯡꯁꯨ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯤꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯆꯥ ꯈꯔꯗꯤ ꯇꯥꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯖꯥꯠꯅꯤ ꯅꯣꯡꯃ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃꯗ ꯇꯥꯛꯂꯤꯉꯩꯗ ꯗꯦꯁꯥꯝꯒꯤ ꯃꯤꯅ ꯎꯗꯨꯅ ꯃꯁꯤꯒꯤ ꯑꯣꯖꯥ ꯑꯁꯦ ꯊꯕꯛ ꯇꯠꯂꯔꯅꯤꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯊꯟꯇ ꯁꯣꯜꯍꯧꯋꯤ ꯅꯈꯣꯏ ꯑꯃꯨꯛ ꯒꯥꯔꯗꯁꯦ ꯇꯥꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯦ ꯃꯈꯣꯏ 3 ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯦꯞꯇ
ꯊꯥꯕ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯅ ꯂꯟꯇꯛ ꯂꯟꯇꯛ ꯇꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯁꯤꯟꯅꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯥꯔꯤꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯗꯤ? ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯃꯥ, ꯑꯩꯅ ꯌꯦꯛꯂꯒ ꯊꯥꯔꯤꯉꯩꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯛꯂꯨꯔꯤꯕꯅꯤ꯫ ꯉꯁꯤ ꯏꯆꯥꯒꯤ ꯄꯔꯤꯈꯥ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤꯗ ꯍꯩꯅꯖꯕꯤ ꯁꯕꯖꯦꯛꯀ ꯑꯣꯏꯕꯅꯦ꯫ ꯃꯃꯥ ꯉꯁꯤꯗꯤ ꯏꯃꯥꯂꯣꯟꯒ ꯑꯣꯏꯕꯅꯦ ꯐꯖꯅ ꯏꯊꯔꯝꯂꯦ꯫ ꯐꯔꯦ ꯐꯔꯦ ꯏꯆꯥꯗꯤ ꯏꯔꯨꯖꯊꯣꯛꯄ ꯑꯃꯨꯛ ꯋꯥꯏ ꯁꯪꯂꯝꯂꯒꯅꯤ꯫ ꯉꯁꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯃꯃꯥ, ꯉꯁꯤꯗꯤꯅꯦ ꯑꯩ ꯐꯖꯅ ꯇꯨꯝꯂꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯀꯪꯂꯥꯇꯣꯝꯕꯤꯗ ꯁꯦꯟꯇꯔ ꯇꯥꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯔꯨꯕ ꯑꯉꯥꯡ ꯈꯔ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ, ꯉꯁꯥꯏꯒꯤꯗꯣ ꯌꯥꯎꯔꯛꯄ꯭ꯔꯣ? ꯔꯥꯙꯥꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯋꯥꯇꯥ ꯑꯁꯤꯕꯣ, ꯋꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦꯁꯦ꯫ ꯇꯣꯝꯕꯅ ꯃꯥꯅ ꯏꯔꯝꯕ ꯅꯝꯕꯔ ꯃꯌꯥꯝ ꯑꯗꯣ ꯄꯥꯔꯕ꯭ꯔꯥ? ꯄꯥꯔꯦ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯨꯜ ꯈꯨꯝꯕꯅꯤꯅ 80 ꯑꯕꯞ 90 ꯑꯕꯞ ꯐꯪꯒꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯃꯃꯥ, ꯑꯩꯅ ꯄꯥꯔꯤꯕꯁꯦ ꯁ꯭ꯀꯨꯜꯅ 20 ꯄꯤꯒꯗꯕꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤꯗꯤ ꯈꯔ ꯁꯣꯟꯕ ꯃꯈꯩ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅ ꯊꯝꯕꯅꯦ꯫ ꯕꯣꯔꯗꯤꯡꯗ ꯄꯥꯅꯔꯤꯕ ꯑꯣꯖꯥꯗꯨꯅ ꯅꯝꯕꯔ ꯄꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯗꯅꯤ ꯂꯩꯇꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯅꯝꯕꯔ 20 ꯄꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯝꯕꯔ ꯄꯤꯕ ꯃꯥꯟꯅꯅ ꯄꯤꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣই ꯃꯔꯤꯅ 19 ꯄꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ 19 ꯄꯥꯔꯦ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯛꯄ ꯌꯥꯕ ꯀꯛꯈ꯭ꯔꯅꯤ, ꯃꯌꯥꯏ ꯑꯣꯏꯅ ꯏꯕ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯈ꯭ꯔꯅꯤ, ꯁꯣꯟꯕ ꯑꯗꯨꯅ ꯄꯥꯁ ꯇꯧꯅꯅꯕ ꯌꯥꯅꯅꯕ ꯌꯦꯡꯗꯨꯅ ꯄꯤꯈ꯭ꯔꯅꯤ꯫ ꯑꯩꯒꯤꯗꯤ ꯆꯥꯎꯅ ꯄꯥꯔꯒꯅ 90 ꯑꯕꯞ, ꯃꯌꯥꯏ ꯑꯣꯏꯅ ꯄꯥꯕꯗ 80, ꯄꯤꯛꯂꯕꯗ 70ꯗꯒꯤꯗꯤ ꯇꯥꯗꯅ ꯐꯪꯒꯅꯤ꯫ ꯃꯥꯒꯤ ꯑꯁꯦ ꯁꯕꯖꯦꯛ ꯂꯦꯇꯔ ꯆꯠꯄ ꯈꯔꯗꯤ ꯁꯣꯏꯗꯅ ꯌꯥꯎꯗꯧꯔꯤ꯫ ꯇꯣꯝꯕ, ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ꯫ ꯔꯥꯙꯥ ꯑꯌꯨꯛꯀꯤ ꯒꯦꯠꯇ ꯇꯥꯔꯝꯕ ꯈꯕꯔ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯄꯥꯔꯨꯏ꯫ ꯑꯍꯥꯟꯕ ꯆꯦꯅꯥꯗ ꯅꯣꯠꯅ ꯆꯤꯡ ꯑꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯦ, ꯑꯦꯛꯖꯥꯝ ꯍꯟꯒꯗꯕꯅꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯍꯜꯂꯕꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯕ ꯑꯗꯨꯕꯨ ꯊꯥꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯔꯥꯙꯥꯅ ꯀꯔꯤ? ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯅꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕꯗ ꯀꯌꯥꯝ ꯋꯥꯈꯤ꯫ ꯅꯪꯅ ꯂꯥꯏ ꯍꯥꯏꯔꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯅꯥꯔꯕꯗꯤ ꯈꯪꯅ ꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯂꯣꯟ ꯄꯣꯠ ꯑꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯌꯥꯔꯣꯏ, ꯑꯦꯛꯖꯥꯝ ꯍꯟꯕ ꯌꯥꯔꯣꯏ꯫ ꯇꯣꯝꯕꯅ, ꯔꯥꯙꯥ ꯅꯃꯤꯠ ꯄꯥꯡꯂꯣ, ꯔꯥꯙꯥ ꯅꯃꯤꯠ ꯄꯥꯡꯂꯣ, ꯅꯈꯨꯠ ꯑꯅꯤꯗꯣ ꯊꯕꯥꯛ ꯃꯊꯛꯇ ꯊꯝꯗꯨꯅ ꯂꯩꯔꯦꯅꯦ, ꯑꯗꯨꯅ ꯃꯉꯥꯛꯅꯔꯤꯕꯅꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯁꯣꯔ ꯑꯗꯣ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯟꯊꯣꯛꯁꯦ꯫ ꯔꯥꯙꯥ, ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯝꯈ꯭ꯔꯦꯗ꯫ ꯖꯨꯟꯒꯤ ꯇꯥꯡ 15ꯗ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯒꯅꯤ꯫ ꯃꯃꯥ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯐꯦꯁꯕꯨꯛꯇ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯄꯨꯖꯥ ꯌꯥꯝꯅ ꯇꯧꯅꯈ꯭ꯔꯦ꯫ ꯄꯨꯡ 2ꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯔꯤꯖꯜ ꯉꯥꯏꯕ ꯑꯣꯏꯅ ꯏꯔꯨ ꯏꯁꯤꯡ ꯇꯧꯔꯨꯈꯤꯒꯦ꯫ ꯂꯨꯖꯔꯨꯔꯣ꯫ ꯉꯁꯤꯗꯤ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯑꯌꯨꯛꯁꯨ ꯆꯥꯛ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ, ꯅꯪ ꯐꯥꯔꯁꯇ ꯌꯥꯎꯔꯦ, ꯃꯥꯔꯛꯇꯤ ꯈꯪꯗ꯭ꯔꯤ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯪ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯤꯡꯕꯒꯦ? ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯔꯥꯙꯥꯒꯤ ꯃꯆꯦ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕꯅ ꯋꯥꯆꯞꯇ ꯃꯥꯔꯛꯁꯤꯠ ꯊꯥꯔꯛꯂꯦ꯫ ꯁꯕꯖꯦꯛ 3 ꯂꯦꯇꯔ ꯆꯠꯂꯦ, ꯑꯪꯀꯅꯦ, ꯏꯪꯂꯤꯁꯅꯦ, ꯃꯩꯇꯩ ꯃꯌꯦꯛꯅꯦ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯇꯣꯝꯕꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ, ꯑꯕꯨꯡꯉꯣ ꯂꯥꯎ, ꯅꯐꯤ ꯍꯣꯡꯗꯣꯛꯂꯣ, ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯨꯅ ꯆꯠꯈꯤꯕꯗ ꯑꯣꯖꯥꯁꯤꯡ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯕꯥꯅ ꯀꯩꯊꯦꯜꯗꯒꯤ ꯑꯃꯨꯛ ꯉꯥ ꯂꯩꯔꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯌꯥꯝꯕꯅꯁꯨ ꯄꯥꯎ
ꯐꯪꯕꯗ ꯍꯔꯥꯎꯃꯟꯗꯨꯅ ꯃꯃꯥꯟꯅꯕꯒ ꯉꯥ ꯂꯩꯔꯗꯨꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯃꯕꯥꯏꯅꯁꯨ ꯉꯥ ꯀꯞ ꯀꯞ ꯂꯥꯎꯕ ꯑꯍꯤꯡꯕ ꯑꯃ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯏꯔꯝꯕ ꯆꯦ ꯑꯗꯣ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯄꯩꯁꯥ ꯇꯤꯡꯅꯤ, ꯃꯇꯝꯁꯨ ꯃꯥꯡꯒꯅꯤ, ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯐꯥꯊꯖꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯂꯕꯅꯤ꯫ ꯔꯥꯙꯥꯅ ꯏꯆꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯍꯩꯔꯒ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯏꯔꯝꯕ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯅꯗꯤꯅꯦ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯛꯄ ꯋꯥꯔꯛꯄꯒꯤ ꯃꯇꯝꯗ ꯏꯆꯥꯒꯤ ꯆꯦꯗꯣ ꯌꯦꯡꯕꯒꯤ ꯃꯇꯥꯡ ꯍꯦꯛ ꯊꯣꯛꯂꯨꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯃꯥ, ꯍꯩꯇꯦ ꯈꯪꯗꯨꯅ ꯂꯥꯛꯂꯕ ꯏꯃꯥꯟꯅꯕꯅ ꯅꯝꯕꯔ ꯍꯦꯟꯈꯤꯕ ꯑꯁꯤꯗꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ, ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥꯅ ꯄꯥꯝꯕꯗꯤ ꯅꯝꯕꯔ ꯌꯥꯝꯅ ꯐꯪꯕꯗꯨ ꯅꯠꯇꯦ, ꯏꯆꯥꯅꯅꯦ ꯃꯅꯨꯡ ꯊꯤꯠꯅ ꯍꯩꯅ ꯈꯪꯅ ꯆꯠꯈꯤꯕ ꯑꯗꯨꯅꯤ꯫ ꯏꯆꯥꯒꯤ ꯄꯦꯟꯗꯕ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯏꯆꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯏꯄꯥꯝꯗꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯌꯦꯟ ꯂꯩꯕꯤꯔꯗꯨꯅ ꯊꯣꯡꯂꯒ ꯄꯤꯖꯩ꯫ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯃꯕꯣꯛꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯔꯗꯨꯅ ꯃꯁꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯃꯁꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯅ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯗ 3ꯀꯤ ꯁꯦꯟꯖꯥ ꯄꯤꯔꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯔꯥꯙꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛ ꯀꯧꯕꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯨꯏ꯫ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯄꯩꯁꯥ ꯄꯪꯄꯤꯗ ꯄꯤꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃꯗꯨꯗ ꯃꯆꯦꯅ, ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯦ, ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯂꯤꯉꯩꯗ ꯏꯪꯂꯤꯁ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯣꯖꯥ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯒꯦꯠ ꯍꯥꯡꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯣꯖꯥꯕꯨ ꯎꯖꯕꯃꯛꯇꯗ ꯆꯪꯁꯤꯟꯗꯨꯅ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯈꯤꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯐꯤꯗꯥ ꯊꯥꯔꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯔꯥꯙꯥ, ꯑꯣꯖꯥꯕꯨ ꯀꯔꯝꯕ ꯊꯕꯛ ꯂꯩꯕꯤꯔꯕꯒꯦ? ꯃꯦꯝꯊꯣꯏꯅ, ꯕꯤꯒ꯭ꯌꯥꯒꯤ ꯁꯕꯖꯦꯛ 3 ꯂꯦꯇꯔ ꯆꯠꯄꯒꯤ ꯄꯥꯎ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯖꯔꯦ, ꯑꯗꯨꯗ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯗꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜ ꯈꯔ ꯂꯤꯡꯕ ꯑꯃꯗ ꯇꯝꯍꯟꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯔꯦꯞꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯀꯝꯄꯤꯇꯤꯇꯤꯚ ꯁꯛꯁꯦꯁ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯄꯨꯔꯦ꯫ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯐꯕ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏ ꯁꯦꯝꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯍꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯁꯦꯝꯖꯔꯒꯦ ꯍꯥꯏꯅꯁꯨ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯈꯟꯅꯗꯨꯅ ꯌꯦꯡꯁꯤ, ꯑꯩꯅ ꯍꯦꯛ ꯌꯥꯊꯣꯛꯎꯕꯁꯨ ꯉꯝꯗꯦ꯫ ꯃꯈꯣꯏ ꯕꯥꯒ ꯑꯉꯥꯡꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯔꯛꯈꯤꯒꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯀꯀꯥꯗ ꯁꯣꯏꯗꯅ ꯇꯝꯍꯟꯁꯤ ꯍꯥꯏꯅꯁꯨ ꯈꯟꯅꯕꯤꯔꯣ꯫ ꯇꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯑꯍꯩꯕ ꯑꯍꯜ ꯉꯥꯛꯇ ꯇꯥꯛꯄꯅꯤ, ꯑꯩꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤꯗꯤ ꯃꯤꯡꯆꯟꯁꯦꯜ, ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ, ꯂꯥꯏꯔꯤꯛ, ꯊꯥꯒꯤ ꯐꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯚꯔꯥꯗꯅꯤ ꯏꯟꯗꯣꯝꯆꯥꯈꯣꯏꯅ ꯇꯤꯡꯒꯗꯕ ꯑꯁꯦ꯫ ꯏꯕꯦꯝꯃ, ꯁꯥꯏꯟꯁꯀꯤ ꯄꯣꯠꯂꯝꯒꯗꯤ ꯁꯨꯅ ꯂꯩꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥ, ꯑꯗꯨꯒꯤꯗꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯕꯅꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯛꯄꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯩ꯫ ꯇꯣꯝꯕ, ꯍꯟꯗꯛꯇꯤ ꯈꯔ ꯂꯤꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯁꯤꯔ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯑꯐꯕ ꯑꯍꯩꯕ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯑꯝꯍꯥꯒꯤ ꯑꯝꯍꯥꯅꯤ꯫ ꯁꯥꯇ꯭ꯔ ꯑꯐꯕ ꯂꯩꯕ ꯉꯝꯕ ꯁ꯭ꯀꯨꯜꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯄ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯐꯥꯎꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯖꯥꯗ ꯂꯩꯇꯦ, ꯁꯥꯇ꯭ꯔ ꯃꯁꯥ ꯃꯁꯥꯗ ꯂꯩꯕꯅꯤꯗ꯫ ꯃꯁꯥꯅꯁꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯇꯝꯅꯤꯡꯂ ꯃꯥꯜꯂꯦ, ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯇꯝꯍꯜꯂꯁꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯕꯥꯒ ꯆꯠꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯣꯖꯥ ꯃꯦꯝꯊꯣꯏꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯤꯡ ꯆꯟꯕꯗ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯄꯤꯔꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯐꯣꯝ ꯂꯧꯔꯒ ꯃꯦꯟꯁꯤꯟꯗꯨꯅ ꯃꯤꯡ ꯆꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯕꯥꯅ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯨꯔꯒ ꯗ꯭ꯔꯦꯁ ꯇꯨꯕꯒꯤ ꯅꯥꯞ ꯇꯝꯂꯨꯔꯦ꯫
ꯑꯗꯨꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ COVID-19 ꯍꯥꯏꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯃꯅ ꯀꯟꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯄꯨꯁꯨ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯄꯥꯟꯂꯣꯝꯗ ꯃꯍꯩ ꯇꯝꯂꯨꯕꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯈꯤ꯫ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ꯫ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯆꯠꯄ ꯐꯥꯎꯕꯗ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡ ꯊꯤꯡꯈꯤ꯫ ꯀꯩꯊꯦꯜ ꯄꯨꯝꯕ, ꯃꯤ ꯂꯩꯕ ꯌꯣꯟꯕ ꯄꯨꯝꯅꯃꯛ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯍꯨꯟꯗꯣꯛꯅꯈꯤ꯫ ꯀꯣꯚꯤꯗꯅ ꯅꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯗꯣꯛꯇꯔ, ꯅꯔꯁ ꯄꯨꯝꯅꯃꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯇꯣꯡꯍꯟꯗꯨꯅ ꯃꯌꯨꯝꯒꯤ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯀ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯤꯖꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯕꯨ ꯄꯨꯗꯨꯅ ꯋꯥꯀꯤꯡ ꯍꯦꯛ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯕꯨ ꯂꯝꯄꯥꯛꯇ ꯄꯨꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯅꯨꯡꯇꯤꯒꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯕ ꯇꯝꯂꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯕ ꯍꯩꯔꯛꯂꯦ꯫ ꯇꯣꯝꯕꯅ ꯃꯆꯥꯕꯨ ꯊꯧꯕ ꯍꯩꯔꯛꯂꯦ ꯈꯪꯕꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯄꯨꯊꯣꯛꯇꯨꯅ ꯊꯧꯕ ꯑꯃꯨꯛ ꯇꯝꯕꯤꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯛꯂꯕꯗ ꯇꯣꯝꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯆꯈꯤ꯫ ꯑꯩꯅ ꯄꯥꯡꯒꯜ ꯁꯣꯟꯖꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯍꯨꯠ ꯏꯔꯦꯡꯁꯤꯟꯗꯨꯅ ꯆꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯒꯥꯔꯤ ꯊꯧꯔꯒ ꯇꯣꯝꯕꯅ ꯇꯣꯡꯂꯒ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯒ ꯁꯂꯥꯝ ꯇꯧꯅꯗꯨꯅ ꯀꯧꯅꯔꯤ꯫ ꯅꯣꯡꯃ ꯇꯣꯝꯕꯅ ꯔꯥꯙꯥ, ꯄꯤꯛꯅꯤꯛ ꯑꯃꯠꯇ ꯁꯤꯟꯁꯤꯅꯦ, ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯍꯧꯔꯛꯑꯣ, ꯃꯣꯏꯔꯥꯡꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤꯅꯦ, ꯏꯆꯥꯅꯨꯄꯥ ꯄꯥꯁ ꯇꯧꯕꯒꯤ ꯀꯣꯏꯕ ꯄꯨꯕꯤꯔꯨꯁꯤ, ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ꯫ ꯔꯥꯙꯥꯅ ꯀꯔꯤ ꯀꯥꯟꯅꯅꯕ ꯆꯠꯇꯨꯅꯇ ꯂꯩꯔꯕ ꯃꯣꯏꯔꯥꯡ ꯑꯗꯨꯗ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯤꯅꯤꯀꯣꯛꯇ ꯑꯣꯏꯅ ꯆꯠꯂꯨꯁꯤ꯫ ꯑꯩꯅ ꯐꯣꯡꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯆꯤꯅꯤꯀꯣꯛꯀꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯅꯝꯂꯒ ꯍꯥꯞꯀꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯧꯔꯣ, ꯅꯣꯡꯃ ꯆꯠꯂꯨꯔꯁꯤꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯦ꯫ ꯏꯃꯥ ꯑꯁꯣꯟꯕꯤꯁꯨ ꯄꯨꯕꯤꯔꯦ꯫ ꯏꯆꯦꯆꯧꯕꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯧ ꯑꯅꯤꯅꯦ, ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯏꯄ꯭ꯋꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯒ ꯒꯥꯔꯤ ꯑꯅꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏ 10 ꯆꯤꯅꯤꯀꯣꯛꯇ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯂꯦ꯫ ꯆꯅꯥ ꯇꯦꯂꯧ ꯐꯥꯎꯔꯒ ꯆꯠꯂꯛꯄꯅ ꯆꯤꯅꯤꯀꯣꯛ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯀꯥꯡꯒ ꯆꯤꯡꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯈꯨꯔꯥꯇꯣꯟꯒꯤ ꯂꯧꯐꯝ ꯑꯗꯨ ꯎꯔꯦ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯧꯅꯥ ꯀꯣꯝ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯈꯨꯔꯥꯇꯣꯟꯅ ꯂꯩꯔꯤꯉꯩꯗ ꯂꯧꯕꯨꯛꯇꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯆꯤꯡꯊꯔꯒ ꯂꯨ ꯊꯨꯝꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯆꯥꯅꯅꯕ ꯉꯥ ꯐꯥꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯂꯧꯕꯨꯛꯇꯒꯤ ꯐꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯧꯅꯥꯀꯣꯝ ꯑꯗꯣ ꯑꯃꯨꯛ ꯏꯁꯤꯠꯇꯨꯅ ꯉꯥ ꯍꯦꯛ ꯍꯦꯛ ꯐꯥꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯧ ꯌꯩꯕ ꯌꯥꯎꯗꯨꯅ ꯐꯧꯕꯣꯟ ꯈꯣꯝꯕ ꯂꯣꯏꯔꯒ ꯀꯥꯡꯒ ꯆꯤꯡ ꯀꯥꯗꯨꯅ ꯂꯥꯡꯕꯟ ꯀꯧꯈꯥ ꯍꯦꯛꯏ꯫ ꯍꯨꯏꯈꯣꯡ, ꯌꯦꯅꯈꯠ ꯍꯦꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯀꯥꯡꯁꯨ ꯆꯥꯈꯤꯕ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯦꯞꯂꯒ ꯐꯣꯇꯣ ꯅꯝꯈꯤ꯫ ꯑꯃꯨꯛ ꯒꯥꯔꯤ ꯀꯥꯈꯠꯂꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯅꯤꯀꯣꯛꯀꯤ ꯂꯥꯏꯐꯝ ꯌꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯊꯗꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯃꯗꯤ ꯍꯥꯎꯔꯩꯕꯤ ꯁꯝꯄꯨꯕꯤ ꯏꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯅꯦꯝꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯍꯧꯔꯝꯕ ꯎꯌꯨꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯥꯔꯦꯞ ꯐꯥꯔꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯁꯥꯠꯂꯝꯕ ꯌꯥꯏꯄꯟ, ꯆꯤꯡꯌꯦꯟꯁꯤꯟ ꯍꯦꯛꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯇꯔꯨ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯂꯦ꯫ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯄꯟꯗꯨꯁꯨ ꯍꯧꯍꯧꯔꯤ꯫ ꯃꯣꯏꯔꯥꯡ ꯈꯥꯅꯝꯕꯁꯨ ꯍꯧꯔꯝꯗꯨꯅ ꯃꯇꯣꯟ ꯍꯦꯛꯂꯛꯏ꯫ ꯆꯤꯡ ꯌꯦꯟꯁꯤꯟꯁꯨ ꯑꯗꯨꯃꯛ ꯍꯧꯔꯝꯃꯤ꯫ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯂꯥꯏꯒꯤ ꯁꯪꯂꯦꯟꯗꯤ ꯆꯦꯛꯅ ꯆꯥꯎꯅ ꯁꯥꯔꯝꯂꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯝ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏ ꯄꯨꯗꯨꯅ ꯇꯦꯂꯧꯒꯤ ꯂꯝꯄꯥꯛꯇ ꯆꯠꯂꯤ꯫ ꯇꯦꯂꯧꯒꯤ
ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯍꯩꯖꯕ ꯏꯁꯩ ꯁꯛꯇꯨꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈꯤ, ꯃꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯔꯃꯣꯅꯤꯌꯝ ꯄꯥꯏꯔꯗꯨꯅ ꯇꯕ꯭ꯂꯥ ꯑꯃꯒ ꯌꯩꯔꯒ ꯁꯛꯈꯤꯕ ꯏꯁꯩꯅꯤ꯫ ꯏꯁꯩ ꯑꯗꯨꯒꯤ ꯃꯌꯦꯛ ꯈꯔ ꯅꯤꯡꯁꯤꯡꯖꯔꯕꯗ ꯆꯠꯈꯤꯗꯕ ꯆꯠꯈꯤꯁꯅꯨ ꯅꯪꯗ ꯂꯩꯕꯤꯌꯨ ꯅꯥꯛꯇ ꯑꯁꯨꯝꯅꯁꯨ ꯁꯩꯍꯧꯔꯗꯨꯅ ꯁꯛꯈꯤꯕ ꯏꯁꯩꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 7, 8 ꯑꯁꯨꯝꯅ ꯀꯥꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯏꯄꯟꯊꯧ ꯑꯃꯅ ꯂꯥꯏꯒꯤ ꯂꯥꯏꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯄꯟꯊꯧꯅ ꯂꯥꯏ ꯍꯔꯥꯎꯒꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯣꯂꯨꯞꯀꯤ ꯂꯩꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯧꯅꯗꯨꯅ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯅꯥ ꯃꯄꯥꯗ ꯀꯨꯝꯂꯒ ꯈꯣꯡꯅ ꯇꯦꯜꯂꯧ ꯐꯥꯎꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯆꯍꯨꯏ ꯄꯥꯝꯕꯤ ꯑꯃ ꯃꯄꯥꯟꯅ ꯌꯣꯝꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯏꯅ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯥ ꯑꯗꯣ ꯂꯥꯝꯊꯔꯒ ꯍꯦꯛꯂꯦ, ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯅꯅꯕ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯤꯅꯤꯀꯣꯛ ꯍꯦꯛ ꯌꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄ ꯎꯕꯗ ꯁꯥꯒꯩꯒꯤ ꯏꯅꯝꯃꯅ ꯉꯔꯥꯡ ꯂꯩꯄꯥꯎ ꯆꯦꯟꯕꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯒꯦ ꯍꯥꯏꯅꯁꯨ ꯐꯥꯎꯈꯤꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯂꯩꯕ ꯑꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯤꯁꯦꯡ ꯍꯣꯡꯗꯣꯛꯂꯗꯨꯅ ꯂꯥꯏꯕꯨꯡꯗ ꯏꯝꯐꯥꯜꯗꯒꯤ ꯂꯩꯔꯛꯄ ꯍꯩꯔꯨꯛ ꯍꯩꯔꯥ ꯙꯨꯞ ꯃꯩꯔꯥ ꯗꯛꯈꯤꯅ ꯍꯥꯞꯆꯔꯗꯨꯅ ꯍꯩꯔꯨꯛ ꯀꯥꯕ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫